BJP hariba sarkar asi laibak asida leihandanaba hotnagadabani loinana Manipur lenga kasu chanade haina Committee of Forward Club Thongju ge President Y.Budhichandra na phongdokre wafam asi ngasi Thongju Part 2 ge Faiza Leitong Makhada Paumi Sing Unaba Mada Phongdokhibane Mafam asiga mari leinana Mifam asiga mari leinana CFC Thongju ge President Y.Budhichandra na thamlakpa warolda Narendra Modi na thokliba lanfam asida maikai makhaki yengba haibasi gyaningde loinana thoklakliba lan asi tha ni helaba fawba santi puraknaba wahai amata haidaba asi nungaizade haina thamlakhi mahakna makha taraduna absolute majority ama Pirade Lamdamasibo, Singapore, Ontokani, Haikebadu, Hausiti, Mi Sibagi Masing, Tibam Amade, Yangbam, Oiduna Lady Haike, Lodina, State Amade, Central Government, Animak Fail, Oibadana, Iranga, Sigamari Ladana, Karimta Taubasu, Ngamdre Haina, Mahakna Fongdoki. Natana Todok Mam talk Requena Udava video that later Mam Sulay Masisu, Sakana, come the Tizen Berga. Bagi thokari ba lan si maigi anigi si maigi amagi yengdana masida nam khatang yengdana ani makta yengbiraga masi tijanbiyo commission ama semaga miyam gi nuaina ba Narendra Modi gi ngarang gi lay film se di honorable prime minister ne haibada ekoi kai khunna ji tayu su bisak amona na di haidoi wa da ekoi kai khunna bam ji thokte ekoi gi tasengna Manipur Maitai jati bu sibi bai mahuta Maitai jati di irang hena kanna na ba ge dugumba Paujian man bagi keno khoi uwa phangje masi to hunjaning de nimit humrani suraba kuiraba sumba punchidam ta thok khidre hai tare sumba thoiba lalong se da state government amasung bharat sarkar leb phirep se koi pen de am taseng pen de badi ngasi se koi mani punchal laga thok thorom me am pangthok thong lai ana hari basi koi yam sema habada koi gi kan hai tare koi thamon ne leiba Kano si koi phongdok pasing ngamdrabani tasem habida koigi lojingmeda wariba naharon sing alon sing ri like tamam khangna sieliba satra naharon sing mayam punam se koigi leiriba tangju leita da punsi je ngakpi na ba bharat sarkar mu sute sarkar na tawda thok thro mayam se asibok tawta ba koi thok yu thok mayam lei se belly rose da leigidaba chanu rose leigidaba anjawbi leigidaba ri oinam gi operation the blue brat leigidaba mayam se tumi leigi I'm talking about the quick with the Hokiba, July Tang Tarukta July Tang Tarukta, when the Pim Sam and Palm Sam Monkey was away from much on white days, the show Barasakana, Maribusaka, Wahimo, I did because he cried lame no county. Sometimes Maribusaka, Barasaka, Hello, Haitare.